Dr. Sasi Tharoor Bubot Masing Lising Taruk Chanipan Kunmanga Henduna Melakarjun Kharchna Indian National Congress ke President Gimikal Mai Pakre Chai Kunrom ki Matungda Gandhi Family Gimioi Nattaba Mana Indian National Congress ke President Fam Pukre Aukiba October Tara Tareta Pangthukiba Indian National Congress ke President Gimikal da Mallikarjun Kharchamadi Dr. Sasi Tharoor Anina Lamba Tongkibane Bharat ki tongan bus state sing the Laiba PCC ki voters singna Thadana kiba vote adu Ngaseyu Pung Taradagi Thibhauki Apunba voter listing Mapan Chahumga Marifumanga na vote Thadakiba Duda Mallikarjun Kharchna Puna vote Masing listing Taret Chanipan Gamaudra Taret Funky Aduga Dr. Sasi Tharoor na vote Masing listing Amaga Humfutrani Thoi Funky Amade Chamri Gatara Tarukna invalid vote oike. Mekhalasi returning officer Soikiba Central Election Authority ge Chairman Soiriba Madhusudan Mistrina official oiba Cherola Mathukuna President ge Mekhalda Mallikarjun Kharchna Mai Pakle Haina Lauthoke. Ningsing Boyabadi Madam Sangna Indian National Congress ke President ase Sonia Gandhi amadi Rahul Gandhi na oiduna lakhibane madugi matungda handak Mekhal pangthoktuna anauba President ama khanaba ki khongthang ase lakhibane Manipur da su PCC voter yang kai mani romna Mekhalasida bot thadana ke